Manipuri Wari Pambi Channel na tabiriba pumnamakpu amuh hana taram noksari ngasi amuk mayam gi ngahak pothana magdamak Manipuri itihas ki wari paringda kalapani da loitha ki basing wari se hana taminarasi kumjal sim sanipan mabudra mathoigi British ka songnaba landa Manipur na maithi rabada miyoi kunithoi khak Andaman Nicobar da loitha ki makoi adudi ahanbada Maharaj Kulachandra Mahak Maharaj Chandrakirti amasung Songtham Sanu Naha Lukeshwari gi masanupani Srijut Surchandra Singhana pham tharokhrabada magi manau mapatinaba mamatinadaba Kulachandra bu kumjal sim sanipan mabudra gi September kulumdoida ningthau ayen ki madi Surchandra gi mayuk lal howi yaw khide Tikendrajit amasung thangal general na howbani mahakti masin manau khana sainaba asida yawjaningdaba misakni Ningthau oirabada laibak prajagi laita lairagi yaifanaba khanjabani adubu Bharat Sarkarna mabu ningthau adum oihanbada ayaba pirabasu Tikendrajit pu phanaba honarakpada British amasung Manipur anigi marakta lan songnaki langi matungda Kulachandra Singh Kasar romda lotuna lairunaba honaki adubu British na mado khanglakpadagi mabu laihanba yaroi haina kihanbadagi halakpa ki Me nipan lisim sanipan mabudra mathoida Iam Mapaldagi Fakhi Lieutenant Colonel Saint John Mitchell na President oiba Special Court amana bisar tauki Queen Impress ki mayuk talal hobani haibagi maralda Sivagi dandi ki adubu Bharat Sarkar na Sivagi mahutta mapunsi chuppa Jina khars tauba loina na mapot masai matpa haina taki Lisim sanipa mabudra mathoi ingel gi tara taret Sagol selda Kohima romda pukhi Loitha ki Administration Report of the Political Agency Manipur Lisim Sanipan Mabudra Manga Mabudra Tarukta Sumne Edi Ex Regent Kulachandra Andamal Dagi Thadokle Hauzik Hazaribagh da Lairi Lisim Samapan Tara Manga da Hazaribagh Thadoklaga Radha Kunda da Laiki Ufam Asida Tang Kuntaru Tha Ama Lisim Samapan Kunthwa Marida Isorgi Khoyatan Ki Ani Subada Senapati Angau Sana Singh Matamadu masagi sahi kun mga sure Maharaj Chandrakirti Singh amasung Rani Haubum Sanugi masanupani Surchandra na panmo matamda Dolairoi hanjaba oirami Lisim sanipan mabudragi October dagi mahak senapati oire Kulachandra na Maharaj oiba tha mukparak padani Mag British ki mayok ta songna balan Bars kunmari Lisim sanipan mabudra mathoi dasu yawi Lisim sanipan mabudra mathoi Anglo Manipur war gi matung Me tara nipan Lisim sanipan mabudra mathoide British na Fakhi Lieutenant Colonel Saint John Pancott Mitchell na President oiba Special Court amana mabu bisar tauki Jun tara taretagi Jun kunithoi fauba bisar satharaba Queen Princess ki mayok talal hoba amasung Mr. Quinton Colonel Sankin Lieutenant Simpson Mr. Cossins hatpagi maral lai haiduna sibagi dandi ki adubu dandi asi akon bada mapunsi suppa Jina khars tawbada onthokki mabu court player da Lisim sanipan mabudra mathoida loitha ki mapot maran matki mafam adudagi Lisim sanipan mabudra taruk mabudra tare tatha dorakki Hazaribagh ka laihanki Kulachandra Maharaj ka laiminahali mase administration report Lisim sanipan mabudra taruk mabudra tare yengaga sukhang bigani Hazaribagh tagi Radha Kunda da purakki November Lisim sanipan taramathoida Radha Kunda da laikide Ahum subada Lokendrajit Birjit Singh Wangkhairakpa Mahagase Kangjaibung Mapal Taba Dabat Singh Senapati gi masani Matamadu da sahi Nipum Doirom Sure Miyam na sakhang maikhang bamisakni British ki mayok Lisim sanipan mabudra mathoigi March kunmari da lan thengna bada yawi Residency gi nongchup thangba maikai da landa ba yawi Mamai thangda Thawal da British ka lan sungna bada su yawi Mahak July Mapal Lisim sanipan mabudra mathoida British na Fakhi Chief Political Officer Manipur Phil Phojina bisar tauki Maral mathum matlaga mapunsi chuppa Jina khars tauki Court player da Lisim sanipan mabudra mathoida pukhi Mahak Lisim sanipan mabudra taruk mabudra tareta Thadorakhi adubu Nadia da thangnaba sahida laikide Mari subada Colonel Samu Luang Ningthau Arambam Nityainanda laikai da laiba Gaurasyam gi masanupani Matamadu da masagi sahi humpu sure Lisim sanipan mabudra mathoige Mars kunmarigi
British ka Manipur ga soknaba lal aduda mahak Kanglagi kha thangba gate landaba yaurami Manipur Field Force ki chief political officer na bisar tauki Maharani gi mayokta lal hauba amasung British officer bu hatnaba insin bagi maral da si bagi dandi fangki adubu wakat padagi Governor General in Council na si bagi dandi ado kokpi ki mapunsi super zina khars tauki court player da isim sanipan mabudra mathoi da tha ki mafam adudagi lisim sanipan mabudra taruk mabudra tare ta thadorakhi punsi gi aroi basaruk tu Brindaban da laiki manga subada Songtham Nilamani Singh aya purel mahak nongthombam laikai da laiba kala singhi masanupani matamadu da mahak sahi angkai manga sure awalaiba ki maramda puba officer ni Maharashtra ki bodyguard oibaga loina na konungak pani British na lan ngamlabada mabu kumjal isim sanipan mabudra mathoi da fakhi chief political officer Manipur Field Force na mabu bisar tauki sibagi dandi piki adubu punsi supa kalapani da thaba oina onthokhi maral mathum matki court player da isim sanipan mabudra mathoi da thakhi kumjal isim sanipan mabudra taru mabudra tareta mafam adudagi thadorakhi Brindaban da laiki mahak isim sanipan mabudra taret mabudra Nepal da mafam adud laiki de taruk subada Songthamia Singh Major Lalambum Songtham laikai da laiba Bangdari Rama gi masanupani matamadu da masagi sahi angkai sure mahak lisim sanipan nipuma thoi da pokpa masin manau taruki manung da mahak na mari subani mahak na British ke mayok ta lan songna khi Thawal da Manipur gi force ki lusingba oina sokna khi Khongjom lan da sumahak commander ni tubu kalam na sangsilakpa do April 15 da mahak na lusing do na thingki lan da guli na pandu na sokhi Wangjing da handorakhi adubu maitai sifai singdi lairamdre mahakam sungmagi kangbu ado Thawal da nongyai da thunglakhi ayukta mana tumlingai da Thawal da gi fakhi April 13 lisim sanipan mabudra mathoi dani magi bisarasi me manga lisim sanipan mabudra mathoi da hokhi Major Maxwell si political officer nul singba tribunal amana bisar me tarani thoi faw sathaki Queen Impress ki mayok ta lan tawbagi mathakta sibagi dandi piki order ado Ice Collet Major General Commanding Manipur Field Force na me tarani thoi lisim sanipan mabudra mathoi da confirm tawki adubu sibagi dandi ado Bharat Sarkar na jina khars ta onthokki Tezpur dagi September manga lisim sanipan mabudra mathoi da court player da pukhi November 12 lisim sanipan mabudra mathoi da thungki lisim sanipan mabudra taruk ta mabu penal satanmel oiriba court player da Andaman dagi thadorakhi Brindaban da laiki British Sarkar na lupa samatha da maintenance allowance pibinaba 19 October lisim sanipan mabudra Nepal da darkhas thaki Bharat Sarkar na mado yabiki Manipur natana atai laining mafam da laiba yagani haiki aduna mahak Tripura da laiki mafam adu da lising mga samapan marfu nipuan gi January tara tareta mahak laiki de Aru Singh Usada mahak kabo laikai da laiba Suramani gi masanupa ahalni manaw ani lai top garo dagi Lalup Singh bani Chief Commissioner of Assam Mr. Quinton amasung atai British officer sing tangani thahom lising mga sanipan mabudra mathoi da sangling bagi makutta sinakhi me lising sanipan mabudra mathoi da mabu chief political officer Manipur Field Force na bisar tawi July 3 lising sanipan mabudra mathoi da British officer sing hat bagi maral da si bagi dandi piki adubu Bharat Sarkar na jina khars taw bagi dandi da onthokhi lising sanipan mabudra mathoi da Port Blair da loi thaki Andaman dagi lisim samapan supna tarukta thadorakhi Assam gi Darang district laihankhi Manipur da disang mayahande adubu mahakna ahal oisilaklabada Manipur da sang mayahanbiu Sri Sri Govinda amukta darshan tauraga punsi mato lomjage haiduna darkhas thaki mahaki manaw usam amujau singna Surasan Singh Maharaj da suanomki adubu Manipur da sang madiya khide adubu Brindaban da laibadi yabiduna aroiba Yahib Radha Kunda da taki mahaki masa masu sing thangmaiban jumnam laikai da lairi darkhas se Sri Surasan Singh Maharaj da tangani thamapal lisim samapan kunmari da usam Aru Singh amasung Nepram None Singh anina thabani mathangda
Sauba Haidar Masahal Ningombam Likai Laiba Siri Guna Singhi Masanupani Chief Commissioner Quinton amasung atay British officer singbu sangling bagi makutta sinakiba Santri Singhi Manungda Amani Tawdokse March Kunmari Lisam Sanipan Mabudra Mathoida Thokibani Chief Political Officer Phil Force Namabu Bisar Tauki British officer sing hatpada senabagi maralda sibagi dandi piki adu bubar sarkarna magi dandi adu punsi supa jina khars tawbada wanthokki lisun sanipa mabudra mathoida mahak Port Blair da loithaki mafam madudagi mahak July lisun samapan supna tarukta thadorakki mathangda Guna Singh Khomdram mahak Lalup Singh bani mapagi mamingna Lilaiba Wangkhaidagini matamaduda masagi sahi angkai muksure J.W. Quinton, Chief Commissioner of Assam amasung atay British officer singbu March Kunmari lisim sanipa mabudra mathoigi ahingda sinakhiba Santri Singhi manungda amani masu Chief Political Officer na bisar tauki tang 3 July lisim sanipan mabudra mathoida sibagi dandi piki adubu mado jina khars da onthokki Port Blair da lisim sanipa mabudra mathoida loithaki mafam adudagi July lisim samapan supna tarukta thadorakki Assamgi Darang district laihanki mahak December ama lisim samapan supna tarukta nongaki Khamba Singh Laishram mahak Yumnam Laikaigi Kasaugi masanupani matamaduda mahak sahi kuntaret shure mahak sipaini British officer singbu sangling bada sinabada hatpham tana pubada yawbani mahak Chief Political Officer na bisar tauki sibagi dandi piki adubu punsi supa jina khars tawbada onthokki lisim sanipan mabudra mathoida Port Blair da loithaki mahak December 13 lisim sanipan mabudra marida Port Blair da laikhide Dabaja Singh Mayengbam Laikai Dharma Singhi masanupani matamaduda mahak sahi kunthrom doi sure mahak sipaini Santri Singhi manungda ama oina British officer Mari Chief Commissioner yauna March Kunmari lisim sanipan mabudra mathoigi ahingda makoigi hatphamda thinba yawbani mahak Mesbel Chief Political Officer Manipur na bisar tawi British officer sing ado hatpagi maralda sibagi sairak piki adubu mapunsi supa loithabada Bharat Sarkar na onthokki Port Blair da lisim sanipan mabudra mathoida loithaki Andamandagi lisim samapan supna tarukki July da thadorakki Assamgi Darang da laihanki Nani Singh Nepra Masahal Yambem Laikai da laiba Khamba kauba magi masani sahi kunipan rom sure matamaduda mahak Santri Singh adugi manungda amani March Kunmari lisim sanipan mabudra mathoigi ahingda British officer singbu hatpham tana thinbada yawi mahak su Chief Political Officer na sibagi dandi piki Sibagi dandi ado mapunsi supa jina khars tawbada onthokki Bharat Sarkar gi Secretary na General Officer Commanding Manipur Field Force ta August 19 lisim sanipan mabudra mathoida khangalakki bani mahak lisim sanipan mabudra mathoida Port Blair da loithaki mafam adudagi July lisim samapan supna tarukta thadorakki Assamgi Darang district laihanki Manipur da sangjage haiduna Uru Singh Sairabaga punna darkhas thaminakhi Trinok Singh Nongthonba Satawal Kabo Laikai da laiba Kala Singhi masanupani sahi humpurom sure mahak Satawal haibadi hatpagi thabak tawba lanmi singhi lusing bani Chief Commissioner amasung atay British officer singbu March Kunmari lisim saripa mabudra mathoida makoigi hatphamda pukhi Chief Political Officer Manipur Field Force na bisar tawki July 3 lisim sanipa mabudra mathoida bisar haidokki British officer sing hatpagi maralda sibagi dandi piki adubu Governor General in Council na mabu mapunsi supa jina khars tawbada onthokki August 13 lisim sanipan mabudra mathoida Secretary to the Governor of Indiana telegram tawduna Secretary to Chief Commissioner of Assam da khangalakhi Port Blair da lisim sanipan mabudra mathoida loithaki July 10 lisim samapan supna tareta Trinok Singh yamna sole akan bathabak tawba ngamdre haina Senior Medical Officer Port Blair na Superintendent Port Blair da iba sithi da palli Lieutenant Colonel Ice A. Baroning Superintendent Port Blair the Secretary to the
Government of India Foreign Department August 3/1978 iba sithida Trinok Singh Khola Singh masa se masagi sahi 63 sure ahal oire makoi se sahi kunmanga haibadi 1973 phawba leigadabani aduna India da halan khiba yare hai ki senior medical officer su yenghan ki ahal oire satpa khotpado saisu paidrabadi ngamdre aduna India da halan khinana ba hai makoi na karisu tawba ngamloi hai Lieutenant J. Shakespeare nadi July 3 1978 makoi gi miyat kakthaba amasung Manipur da sanghalakpa pamkhide Don Singh Sagol Semba mahak khongnang phaidek pi makha da leiba Anindaram gi masanupani sahi yankai muksure mahak lanmini public educator ni hatpagi thabak se tawbani British officer sing hatpagi thabak se mahang na tawbani si political officer Manipur Field Force na mabu bisar tawi British officer sing hatpagi maral da sibagi dandi piki adu bar sarkar na punsi super loi thabada onthokki mahakpu political agent ahal oirabasu miyat matam kaksinduna Manipur da sanghan ba pamkhide haibase magi July 3 samapan taramathoi sithidagi khangi Guna Singh Indujamba Jamadar Sagol Bangi Sajauba Singhi masanupani sahi nipunithoi sure matam maduda Mayangkhang Dak Bangloda Naga amasung Maitai Singna nongmai kapsinduna Mr. O'Brien bo hatbada senabani mahakpu si political officer Manipur Field Force na bisar tawi court na mahak se haubudagi yawba misakni haina lauki aduna mahakpu maharani gi mayukta lal tawi haina punsigi oina loi thagadabani haiki mahak signaler O'Brien Telegram Department hatpada suyawi haina lawi mahak Mars kunmari lisin sanipan mabudra mathoida British ka Manipur ga lan chongna bada suyawi Krista lisim sanipan mabudra mathoida Port Blair da loi thaki lisim samapan subna taruk July da makoi taruk thadorakpada yawi darang da laiba yahali adubu December ama lisim samapan subna taruk ta laikide Ningthauba Singh Singsuba Jamadar Kabo Laikai dagi Bir Singhi Masani sahi nipumathoi rom sure Mars kunmari lisim sanipan mabudra mathoida British ka lan songna roba matungda Kohima lambi da Manipuri outpost ado kankhatna batharami mayang mang Bengal da aroiba nongmai kapsin mada mahak yawrami mahak pusi political officer na bisar tawi September 3 lisim sanipan mabudra mathoida Zina Khars tawki Maharani gi mayukta lan tawba Signaler O'Brien hatpagini lisim sanipan mabudra mathoida Port Blair da loi thaki mafam adudagi thadoraklaga Manipur da lisim samapan subna amada laiba yahanki Administration Report of Manipur Political Agency lisim samapan subna amadagi lisim samapan subna anida yauki Thauba Singh Phanjau Jamadar mahak ase Abau Singh Kabo Laikai da laiba agigi masanupani mahak matam aduda sahi nipu sure mahak Mr. O'Brien Signaler Telegram Department pu mayang mangda hatkhiba mafam aduda matam aduda lairamni mahak si political officer na bisar tawki Maharani gi mayukta lan songnaba amasung Signaler O'Brien bu tangkun manga thahum lisim sanipan mabudra mathoida hatpada yawi haiduna mapunsi chupa loi thabagi hukum thokki lisim sanipan mabudra mathoida mahak Port Blair da loi thaki mahak Mars kunmari lisim sanipan mabudra mathoida British ka lan songna bada suyawi Kohima lambi da thaduna outposting do mapanggan kankhatna ba tawhalami mahak lising amaga sanipan mabudra mathoida Port Blair da thaki madudagi Chris lising samapan sumna amada mahak halakhi amasung Manipur da laiba yahanki Tonjau Singh Mangsa Tabam Jamadar Kabo Laikai da laiba Sautol Singhi masanupani lisim sanipan mabudra mathoige Mars kunmari da British lan songna bada yauki Sekmaida Mars kunmanga lisim sanipan mabudra mathoida Jaban Singh Thapa sahi nipumari Gurkha Rifles pu thangna yana naba honakhi Maharani gi mayukta lan tawba amasung Mrs. Manbili amasung O'Brien bo hatpada senai haiduna mapunsi super Port Blair da loi thaki mafam adudagi mahak lisim samapan sumna amada thadorakhi Manipur da laiba jahanki
Saubaton Singh Haikruzam Subedar Mahak Khongampangi Pangdoni gi masanupani matamadu da sahi humpunithoi sure tangkun mari Mars lisim sanipan mabudra thoida Kohima lambi da tha ke balan mi sing adugi lusing bani Mahak Maharani gi mayukta lal hauba amasung Megras Menbile amasung Signaler O'Brien Telegram Department pu mayang mangda hatpagi maral September 3 lisim sanipan mabudra thoida sibagi dandi piki adubu punsi suppa zina khars tawda onthokki Pora khumba sing asang bakut Wangkhaigi tonjawgi masanupani mahak mayang mang outpost ki habildar ni mas kunmari kunmanga amasung kuntaruk lisim sanipan mabudra thoida mathau tawduna lai mahakna Maharashtagi British subject sing phanaba amasung athingba pirabadi hatpa phawba yabagi yathang phangki mahakna mayang mangdagi naga mayam kauraga Maharashgi yathang ado pangthokna honakhi Zamandar amasung Subedar yaruktringaida pangthokna honabani chief political officer Manipur Field Force na mabu bisar tawki Signaler O'Brien Telegram Department hatna honabagi damak loi thaki Lisim samapan tara taruk phawbada Port Blair da miyata aduna laibasi Pora Dumba Singh asang bakut Don Singh Trinok Singh makhoi ahum asida ngaire makhoi se ahal oire suale karisu tawba ngamlaroi thadok piro Bharata hanjakhiba se yabinaba Port Blair gi Superintendent Secretary of India Foreign Affairs ta irami adubu political agent makhoi bu thadokpa amasung Manipur da sanghalakpa pamki haibase magi July 3 lisim samapan taramathoi gi sithi dagi khangi Saukapi Naga Signaler O'Brien bu magang mang Bamanada nongmai kapsin duna hatpada masu yawi Sirai Nagana Mr. Melbile Superintendent of the Telegraph Department hatpada su yawi bisar tawraba matungda si political officer na mapunsi supa zina khars tawbagi dandi piki mado tang taret thanipal lisim sanipan mabudran nithoidani Krista lisim samapan somna amada Andaman jail dagi thadораklaga Manipur da laihankhi Aroibada Giho Naga Mahak Signaler O'Brien bu mayang mang Bangla da hatpada yawi Sirai Nagana Mr. Minbile the Superintendent of the Telegraph hatpada suyawi mabu pharga bisar tawbada Signaler O'Brien hatpa amasung Mr. Minbile bu su hatpada insin bagi maralda mapunsi supa zina khars tawbagi dandi fangki hukum ado Mars 3 lisim sanipan mabudra thoida haidoi aduna Krista lisim sanipan mabudra thoida Port Blair da loi thaki adubu Krista lisim samapan sumna amada mafam adudagi thadораklaga Manipur da laihankhi